Hauzik Fabagi Maru Paul Singh Pizari. Union Minister Pralhat Singh Patel na Lamdamasigi Fazaraba Nat Amadi Chanabi Masak Magun Singh Thakre. Lamdamasida Santi Thugaina Bohonarapa Su Chetnariba Kuki Organization Singh Thidoktuna Exen Lokatnaba Center the Kangan Krehaina Minister T.H. Radesham Fundukre. Manipur Police Training College ki Master Piba Hawai Jar Chagem Pomba Charuba Trainee Kuntra Hena Jenims Hospital the Laikanakre. Moray Hospital da ising Fangdabana Moiraga Hospital Asida Mathau Toriba Doctor Staff Amadi Hospital Asida Laying Liba Mioy Singh Amadi Sevari Kaya Awaba Mayoknari. Amadi Chief Minister and Birena Thobu Oiduna State Cabinet ki mifam pangthokna issue kaya khanakre. Kramzari Times of Manipur ki Manipuri Pawmiyang tabiriba mayam punuapu ASHAPRIYA na taram nokchari ngasigi maru pausing machakhay na pizari. Manipur ki Nat Amadi Chanabi asi top topi mafam amatada asuk ina khunba Nat Amadi Chanabi thengnarakri miyamna lamdamasigi Nat Amadi Chanabi yokhatuna malim sinba thungna sak taklasi haina Union Minister of State in Charge Culture and Tourism Pralhat Singh Patel na haikre wafam asi ngasi Manipur University of Culture na sinduna MSFDC da pangthokiba Inat Cultural cum Literary Meet listing ani taramapan gi tharom da haikibani mahak na makha taraduna Lamdamasida Lairiba Culture Amadi Tradition asi Furup Yambagi Matungina Makhal Mathil Suna Lay Isai Jagoi Martial Arts na Singba Hiram Kayana Lamdamasibu Malemgi Mamangda Saktak Lay India gi Nat Chanabi Kayagi Manungda Manipur gi Art and Culture na Achobo Mafam Makalle Maramasina University of Culture Thambada Khwaidagi Matik Chaba Mafamasi Manipur na Oire Manipur gi Cultural University asi Semgatpada Center na Ngamjaba Khudimak Tengbang Pigani Hainasu Makhataki एक ही राज्य में अलग अलग तरीके से वो प्रयोग मैंने इस मंच पर भी देखा है मैं उन तमाम लोगों को मैं जानता नहीं मैं उन सबको बधाई देता हूं कि आपका जो प्रस्तुतिकरण था फ्यूजन का वो निश्चित रूप से ऊंचाई छुएगा आपको स्थान मिलेगा आप इसकी कोशिश करें इस शुभकामना के साथ मैं फिर से आयोजकों का आभार व्यक्त करते हुए अपनी बात को समाप्त करता हूं मैं भविष्य के लिए शुभकामनाएं देता हूं कि आप अपनी संस्कृति के वाहक बने और देश और दुनिया में मणिपुर का नाम रोशन करें उसमें जो सहयोग भारत सरकार के संस्कृति मंत्रालय के नाते हो सकता है मैं आपको आश्वस्त करता हूं कि मैं करूंगा Thauramadu Mari Lena Minister of Art and Culture L. Jayanta Kumar na haikibada Manipur University of Culture Minister Hauzik University asidigi infrastructure da award pakaya leibana University asi mapung fana amadi mangam samna mathau tawbang amdane leire Adagu Laibok Fabadi Union Ministry of State Culture and Tourism gi maikai green signal piraklabanina infrastructure award pasing su tapna semga sagat pa horagani haina mahakna haiki Amri tangkul gi jogoi kamai towi tiki sanapati gi mawmarang jogoi kamai towi chotei kamai towi ate lonya na khoi gi chinau sing gi kamai towi meti gi jogoi kamai towi kadawai no mana be yawi harga same platform lo same stage da khoina jogoi samin narabakanda awawa pathan narabakanda thamoi kham narabakanda dushina lakane and that is what we are going to do and it is where our union minister Prabhat is going to help us so let's wait and let's thank to the almighty father and the shoto khoramsi the khoi lenum mangoloina ba khoi khona sei kan ai myam da hajaraga Prabhat is gya thu wa my program myam sel level I won't take much of his valuable time Ngasigi Thauramadu da Union Minister of State in Charge Culture and Tourism Pralhat Singh Patel Minister Art and Culture L. Jayanta Kumar Deputy Chief Minister Y. Joy Kumar Youth and Affairs Sports Minister Letpau Haukip Inner MP R.K. Ranjan Kettigao Assembly Constituency gi MLA Nahakpam Indrajit Amade Manipur University of Culture gi Vice Chancellor Bobby Waikhomna Dice Member Singh oina sarkyakhi Lainga Kamadi Kuki CSO Singi Marakta Yana Kiba Wafam Kaya Thugaiduna Kanglup Masilda Lainaramba Santi Thugaina Bohonarakpa Suda Ladiba Kuki Organization Sing Thidoktuna Excel Lokhatnaba Center da Kangan Kre Haina Lainga ki Wangang Loi Soiriba Education Minister T.H. Radesham Nafongdokre
ngasi News Secretariat ta leiba Minister gi office ta pangthokpa paumi singa unaba amada mahakna makha taraduna Manipur gi Kanglup Masel gi marak ta leiba santi asi kairak payaba leibadagi ngarang numidang lainga kamadi kuki CSO singpuna faminaduna kuki revolution gi mingda Greater Imphal gi manungda park ama semgatpa amadi general holiday gi mahutta restricted holiday ama thamnaba yanaki ba wafam thugaiduna kuki miyamda ki haliba si intelligence report ki matungina suda leriba lup kharanani haiba khangmangamle asumna Kanglup Masel gi marakta santi kaina bo honarakpa suda leriba lup singa si thidoktuna center de action lokhatna ba khangan kre amaromda disturbance free education zone ohena bo honariba mahairoi lup ama oriba cycle ama di tengnopal area gi case ona lamdam adugi school college sing thingani haina social media na chingbada Fongdora kibadu gi mathakta FIR ama lokhatuna athuba matamda fagatnaba order su thokre haina makhatana haiki Women recognize the all khara British ki mayo lan ho ru khara kano to ru have to recognize to wi oina government to haina hare demand sia me do hanan sahi sa ma sura bani na akoi khanna ra kana pare adu idi yeng se to ra kana ngasai gi restricted holiday law thokpa aduga akoi gi memorial park amma adu cookie rebellion haina to raga adu to wa haina yanaraga lei ngarang yanara sakhibase sirei sirei yanaba yaroi haina ki han gon na to raga akoi gi su de yaw group khara na mafam khara ta to raga nungui ga blame fire to ko dan law ko na khara to dagi musi yanaba si kai be sarkar ho je koi verify to hon masali krai krai kai gi to ni yeng wena si ma je koi government lei len si ma to yaroi koi action law gani hena aduna atopa community me am so appeal to jirse mai tei khang ne naga khane ni bod lemin ne mayam so amana tawre hena summalan makhang na akoi su react to bida akoi yaringi santi yamna wana phangjara santi raksha gi phiyom hai te masi maintain to boda saruk ya biyo hena sinema appeal to Manipur Police Training College Pangai gi campus manungi family line de yonba Hawaijar charubadagi trainee kuntra hena Jenims Hospital la laikana kre ngasi college asiga yukta piba mess ki chak ensangda Hawaijar amadi Hawaijar changem pomba charubadagi trainee singadu oba laihona chingba tawrakhi masing yamlaba trainee singadu da layong sing asina narakpa thengnarakpadagi ngasi nungthil pungani tarakpa matamda Jenims te pukhalakhi Masimakna lainga ki police training college asida piriba chana thaknaba polam sing asi ningthina yengsindabagi asigumba thokdok asi thokpane Food Security Act ki makhada lamdam asida pusalakli ba chana thaknaba polam kaya yengsinbagi thabak chathari haina lainga na haizarabasu jackson daba amadi mari leinaba loisangna mathau ningthina tawdabagi mami chauna tari lamdam asigi ngak sel gi lamda thabak tawgadoriba personal singi mess ta fawba afaba chinjak fanganba ngamdriba sinadi micham miyamna chana riba chana thaknaba polam sing asidadi kayamuk yamna hakchangda sokningai oigadaba polam sing yawramgani haibasi chingnadaba ngamde Maramaduna lainga ki maikaidagi asigumba thodok sing asi tungda makhatana thoktanaba laukhat payaba checking thorang sing laukhat pagi tangai fadaba kaya leide Nakalamaramda thodok asi thokle haibagi pau fangbadagi Tom TV gi paumina Jenims Hospital da changsinduna paulo na bahonake Maduda Hospital adu da leiramba training center asigi assistant director na pau atopa laungningai leitrabara haibana chingba paumi gi moral down tawba yaba fazadaba wahai wata kaya sizinaduna karem naraki baduda Paumi sing na nungai taba fongdokre More da laiba More Hospital da haukiba tha kharagi mamangdagi ising fangdabana maram oiraga hospital asida mathau tawriba doctor staff amadi hospital asida layeng liba miyoi sing amadi sevari kaya awaba mayoknare haide hiramasigi matangda Tom TV na fangba paugi matung inade More da laiba PHED gi water supply dagi ising thaba lepkibana maram oiraga Hauzik hospital asigi thabak thauram kayada ising fangdabagi awaba kaya mayoknare Masigi mathakta hospital asida laiba anaba amadi sevari sing tangai fadana toilet changba matamda lanai cell tingna ising layraga sizinari hari hiramasigi matangda hospital asigi MO in charge oina puriba Dr S Kumar unaba amada haukiba tha ani gi mamangdagi water supply dagi ising tharak tabana Hauzik hospital asida khudong chadaba kaya ama oire Hospital gi management dagi fund laktabana lanai senfam puthoklaga turel dagi ising chingkhatuna sizinari Masida mung mahing matai sina bahaiduna hidak sing leiduna sizinari Masida doctor singna patient singyana ba yengadra ising leitabagi awaba yengadra khanbada khudong chadabo ohele Amadi masida amuk patient singna ising leitabagi duty tariba doctor singda sawbo fawbo yauri Water supply department gi mari leinaba singda hairabasu pipeline sing yadabana ising thadabane Yadriba pipeline sing asi sinnabagi senfam hospital na puthoknaba putho haina khangalakpa lei
Maram aduna hiram asigi matangda mari lenabasingna thubada mityeng changbiyo haiki. Water supply room the high or so water supply room the phone over so pipe to chillo when the night jaraga the sing the chinjabagi from the light do mayam do Punjabani to the end the sing the chinkale to the sing chinkal by the process of the day the process of the when Priji happening alum and the game of blessing of them have their now mayam young life in a command sing the pra direct chinkala season and do not blessing of the labor changi and the Priji alum labor changi. I don't know why hospital duty doctor Singjina Awabi and my own the patient no mother around 70-80 like OPD plus emergency that adum patient patina the doctor that we duty doctor some Tainabi later Mayana sing like the doctor do yen chande duty with the water sing Busenagata ama tawada adu koju ko option bam yaure yam awa Tha asigi tarani thoida state cabinet mifam pangthokuna warep kaya laukhram matung chief minister and Birena Thobu oiduna ngasin till state cabinet kin mifam CM secretary ta pangthokre mifam aduna hauzik oriba tongan ba issue singe maramda khanane naki maru oina lamdam asida khundami riba kuki furuki chilinau singna anglo kuki wargi chahi chama surakpagi komol thoranga mari lenana ningsing yumbi yumbada thariba warol dagi oirakliba wathok sing waroi sing puraknaba kupna khanaki hari paugi markhana te break ama lauzari nupi ekhoi gidi khongthang khuding seksiningai gi seksiningai ngaktani mafam matam khudimakta aina cheksinduna talakli adubu mahausayi khongchatnina khudung thiningai atumak oi Manipur da ahan boina iramda masida sajaba ningol khudo adubu ngasidi khoi jingna ningai oidre akhoi gi damak bright enterprises ki ningol khudo Takadoriba ningol chakobada set innabagi damak quality lairaba ahongba mamalda pinabagi damak sem saduna lairaba nagamapal ima kaithel opposite ki first floor da laiba showers boutique showroom inat ki oiba apama makhal gi firol suna phangadaba showroom loinana christian singi wedding da seasonaba wedding gown su mafam asida phangbigen nupi kakdagi natana angang sing amadi jeans ki pants shirt half pant coat vest coat kurta pajama faijom kurkur faijom amadi ready made faijom makal suna phangama mafam yam nuai pa mana mafam masida adom adom gi apam design kuding makki order slogari amtang lengsin biro khwai brahmapur nagamapa ima kaithel gi opposite gi fast food leriba service boutique break matung da me amutaram nokchare makada ba pau pizare lamdam asigi lomi singna maru lawbagi hainabi thamba fai haina horticulture and soil conservation minister T.H. Shyam Kumar na phongdokre Horticulture and Soil Conservation Department Sinduna ngasi khongam pata laiba Farmers Training Hall da pangthokiba MIDH lisingani taramapan lisingani kungi makada vegetables seed yen thokpagi tharamda sarugyakiba Minister Shyam Kumar na lamdamasigi longwi singna thariba maru marang sing mathang jahida thanabagi damak maru lokhawbagi hainabi thamdaba si laibak thibane longmi singna olakpa jahida thanaba maru lokpagi hainabi thamba tangai fade hiramasigi matangda mari leinaba department su akhanaba midyeng ama changba matam oire amaromda chawkhatpa khunai amagi damak mipum khudimak ingkhol koibagi hainabi leiba mathau tai ingkhol koiba haitaba imung adu mapung faba imung amani haibadi langani binati koi ingkhol koiba horticulture gi ingkhol koiba adu lomi singda department gi officer singa department na sakhanga badumba recognize tor badumba lomi singda piba rabi koki sit yenthokpagi sumba thorom masida akoi ayambadi agriculture amadi horticulture ani si is a like one family yimma lamdam ma sakhot pa si isagi state isagi ingkhol ikagi imung manung yenaka longa ingkhol akoi mayam si ngasi matam gi mahi marong amadi haipal haipal ngthi jana thaba ngamna ba adugi mayam horticulture department gi officer singna
ꯇꯧꯗꯨꯅ ꯂꯥꯛꯏ ꯑꯃꯁꯨꯡ ꯇꯧꯔꯤ ꯑꯃꯁꯨꯡ ꯍꯦꯟꯅ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯁꯄꯣꯔꯠ ꯇꯧꯋꯤ. Ngarang numidang pung taruk taba matamda Imphal More lambigi khudeng thabida leiba 12 suba Assam Rifles checkpost ta Morelomdagi Imphal tamna tholakpa silver machugi eco van registration number TN09CH 7596 asida check tobada WY tablet lising yankai nithoi amadi brown sugar packet taramatoi ga konana miyo ema fare hari faraba miyo edugi mameng Ginmunlang Jow chahi Apokpa Nemthang Jow Kawi Churachandpur gi Langnem village tagini Fagalaba polam singadu malem gi kaithel da chaurakna lupal crore amaga lakh mari furom gi mamal loigani hari Nakalamaromda Jiribam District Police ki Foreigners Check Post FCP gi kangbuna ngarangi Foreigners Check Post ki gate manaktagi nupi ani number 4 ka kunana fari hari farba nupi ani adu Kwakta Wat number 7 dagi Sahina Sheikh Elias Bema chahi kuntra mathoi mapuroiba Abdul Nur amadi Hata Wangkai Kunaudagi Fundrai Mayum Farana chahi kun mapuroiba Muhammad Sahadal Ali Kawi Makoy ani passenger puba quizer da tongduna lakpani Makoy ani dagi number 4 gram kun mari fangle Fagalaba polam singadu local market ta lupa lakh tarani thoirongi mamaloigani Makoy ani Jiribam police da khusinakre hari Tasigi Tarahumdoida Tamenglong Higher Secondary School gi Chowkidar gi macha nupada nupi amana khupakna tharami haibagi wahauda achumaran yengdana numit aduda school adugi campus manungda changlamba nupa nupi kayada leikai miyamna khut tharakhiba amade RK Randailu amasung Somilabu masam kaktuna miyam mamangda khongoina khiba thawungbu akanba mongda yaningda phungdorakle ngasi Palace Compound laiba Youth Forum for Protection of Human Rights ta pangthokiba paugi mifam amada thaudok aduda victim oi haurabi RK Randailu gi mache Matsalu Palmaina hai School gi Chowkidar gi macha nupada khupakna tharamle hariba numit adugi nonganba October 13 gi nungthilda school aduda laglamba miyoi khudingmak laikai aduda leiba miyamna kaukhattuna mamai mamit punsinduna pikliba macha gi mamangda tamthina phubi basi tasengna pende thaudogasi gi matangda thasi gi 15 da Tamenglong Police Station da complaint ama thangatke adubo police ki maikai degi thaudogadu gi matangda ngasi fawba FIR ama laukhat piu haiba yadre Nakalamaromda ngasigi leingakna mob justice tawba yade hairabasu makhatana sigumba thaudok sing thoklaklibasi athuba matamda akanbam yeng changbiu anmadi achumaran puthokpiu loinana thaudokasigi matangda midyeng changbinaba Youth Forum for Protection of Human Rights ki maikaidagisu Manipur gi Chief Minister amade Manipur Police ki DGP da aiba cherol pisinduna wakatkre haiki Justice tawbasi government yade haina lawthokhrabne adubo hojiksi ꯑꯩꯈꯣꯏꯗ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯀ꯭ꯔꯥꯏꯝ ꯃꯣb ꯖꯁꯇꯤꯁꯀꯤ ꯊꯣꯛꯂꯒ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯌꯥꯅꯤꯡꯗꯦ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯗꯁꯨ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇꯁꯨ ꯑꯩꯈꯣꯏꯅ ꯋꯥꯀꯠꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ FIRꯁꯨ ꯆꯟꯕꯤꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯗꯒꯤꯁꯨ ꯑꯁꯤꯒꯤꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯁꯤꯟꯕꯤꯌꯨ Medillion Ambulance Service ki ahumlak suba mapokumon thorangba mari lenana Advanced and Basic Life Support ki khudong chaba yawgadaba ambulance ani ga loinana mobile application ama ngasi launch tawkhre Imphal gi Chingmairong da laiba Hotel Classic ki Imperial Hall da pangthokiba chinglemlaba thoramaduga mari lenana Medillion gi Managing Director Dr. M Dayanandana ngasi launch tawriba mobile application asigi khuthangdagi ambulance na piriba servicing line fangba ngamlagane Masigi sumathakta air ambulance ki service su ngasidagi mathau tawba horagani haiki ꯀꯩꯅꯣꯒꯅ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗꯒꯤ ꯀꯧꯕꯅꯤꯅ ꯃꯄꯥꯟꯒꯤ ꯆꯥꯔꯖꯦꯁ ꯑꯃꯨꯛ ꯄꯤꯗ ꯌꯥꯗꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯡꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯄꯨꯊꯣꯛꯆꯔꯕꯅꯤꯅ ꯍꯥꯏꯗꯤ ꯗꯔꯀꯥꯔ ꯂꯩꯕ ꯗꯣꯛꯇꯔ ꯏꯀ꯭ꯋꯤꯞꯃꯦꯟ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯑ ꯆꯠꯇꯧꯔꯕꯅꯤꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯨꯖꯅꯤꯡꯉꯤꯁꯨ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗꯒꯤ ꯀꯧꯔꯒ ꯗꯦꯜꯂꯤꯗꯒꯤ ꯑꯃꯨꯛ ꯗꯣꯛꯇꯔ ꯂꯥꯛꯄꯅꯤ ꯑꯃꯨꯛ ꯍꯥꯏꯒꯅꯤ ꯅꯠꯇ꯭ꯔꯒ ꯂꯥꯛꯇꯣꯔꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞ ꯂꯩꯕꯁꯨ ꯌꯥꯝ ꯌꯥꯎꯏ ꯕꯠ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯁꯤꯜꯂꯒ ꯆꯠꯆ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕ ꯒꯦꯞ ꯃꯌꯥꯝꯗꯣ ꯍꯟꯊꯕ ꯁꯣꯏꯗꯅ ꯉꯝꯃꯅꯤ ꯍꯦꯟꯅꯁꯨ ꯑꯐꯣꯔꯗꯦꯕꯜꯁꯨ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯊꯝꯖꯒꯦ Nakalamaromda Thauramadu Getoiba Mithunglengi Oiba Warol Piraduna Babina Group of Industries ki Chairman Dr. Dhavali Thangzamna Haukiba Chahi Ahum asida Pivarel na Lokalakliba Thaudangasi Chauthok Chaningaini Makatana Lamdamasigi Miyamda Kanaba Kaya Pigani Haibigi Thazabale Haiki Air ambulance anova edition ne ngasai ma announcement tawkhre air ambulance dum darkar dilerkani di marak ta koi patient yam serious oiba Imphal layang mangam daba mapanda pugodaba Delhi da Mumbai da adu mafam amda pugodaba mutamda
चुमनगी नॉर्मल एयरक्राफ्ट दी सीट लौथोगा सांगना इफल पुबनी फैसिलिटीज अमत लेते अदुबु एयर एम्बुलेंस हारगदी लाइफ सपोर्ट सिस्टम से प्लेन में यावजरदोइनी डेडिकेटेड सर्विस नि अदु इम्फाल दगी एनी प्लेस अखोइना चनिंग मफुंदा चतपदा एम्बुलेंस ना चौबा मटिंग अदुम पांगनी अदु सिमक्सु हुजिक से अखोइना फ्रॉम टाइम टू टाइम थेंगना लाकनी अदुगा हुजिक अखोइगी मेडिलेना एयर एम्बुलेंस की मपानी फार्म अम टाइप तौरगा पीरकदौरबा सर्विसना मफम सिगिदा लेबा मैम पुनम कानब पीरगनी हेबसे थाजसे Culture amadi Tourism Union Minister of State in charge Prahalad Singh Patel na ngasi numit yung mamatong Manipur gi Governor Nazma Haptullah ga unaduna wari sana kray. Culture amadi Tourism Union Minister of State in charge Prahalad Singh Patel na Ras Bhavan da Governor Nazma Haptullah ga unaduna wari sana kibaduda kari karamba wafam singh khana kibage haibagi pau chap chana fangba ngamdre. Adum oinamak thazaba yaba pau gi likhun amanade hauzik oiriba state lenga ki matangda wafam kaya khana ki hairi. Oza awat pasing happy ragani haina hanjin hanjin thazaba pikraba fawbuda thabak ton thorak tababu yaning daba fongdoktuna Imphal East ki chekon da laiba Ananda Singh Higher Secondary School gi mahairoi singna yaning daba fongdoktuna pungja khara lambi tatuna wakat mifam chathakrai khongjang aduna maram oiraga lambi chathok chasinda akaiba pikhi tungda police laktuna khongjang changsing leba sing adu tankhai ki khongjang adu da saruk yakiba school asigi students union gi secretary finance wangkhem bungo maitaina haikibada Tha ani ki mamang dagi school asigi political science ki oja ani geography ki oja ani Manipuri ki oza ama October 15 faw gi manungda tharak lagani haina thazaba pikhrabaso ngasi fawba thabak ton thorak pa laitri karigumba haina ki buwafam mathubada thabak ton thorak trabadi akan makhongjang kaya changsi lagani haina mahak na makhatana haiki Mangda Education Director amadi Additional Education Director unajaure makoina unajaruba thana July da aduga makoina thaja pirakpana October gi date 9 da interview loraga date 15 bogi manungda oja soidna thakane aduna ayaba thaja bijare adubu hojik pawba makoina thaja piraga ajik pawba tawthrokta basida akoigi Ananda Singh Higher Secondary Academy gi student mayam singna makoina atu matabda thak taba taragadi makal makha kya ge protest haninga leitana sangsil lakini haibaje wai je thamjaraga losinjarage Ningol Chako Boga Mari Lenana the Manipur Apex Handloom Weavers and Handicraft Artisans CS Limited Nasinduna October 25 fawba chathagadaba Ningol Chakoba Handloom and Handicraft Expo lisingani taramapan ngasidagi Imphal ge GM Hall da hawdokre Stall humfutara na sarukyaduna Expo chathagadoriba adugi nungi warol piraduna Awas ki board director S Bubon na hai Aikoi gi layoi kraba ipai pu singna thambiramba khwaidigi achoba kumai singi manungda maru oiba amani haina launariba Ningol Chakoba mari lenana Akanaba Expo si pangthokpani Handloom amadi handicraft asi aikoigi ipai pu singna thambiramba aikoigi asengba lanni lan asida yumfam oiduna asengba socio economy gi fida asi semgalakpani masimagna Manipur gi fizul kayagi manungda moirang fizin wangkhai fi amadi safi lan fi gi GI registration piraklabani makhatana GI fangba yaba polam kaya su leiri maramaduna mari leinaba department amadi lamdam asida khundamina riba chingmi tammi puna honaminaduna handloom amadi handicraft ki GI fangba yarba posak sing masak khangdoktuna GI fangna bokona minasi haina appeal tawkhe GI fanglaba fizol ahum asi angangi syllabus ta hapiduna fisal lonsa gi wari sing angang singda khanganba mathau tai loinana socially useful productive works oina angang singna school gi matamda fi saba haihanbagi thabagasi paikhatlabadi hena pothok pothokpa ngamba amadi work culture hengalakani haike GI Panglaba Ahum Hariba Safi Lampi, Aduga Moirang Pizin, Aduga Akoigi, Wangkai Pi Hariba Singase, Akoigi Angangi Celebus, the Happy Dana, Pisalon Sagi Wari, Mayam Singasi, Akoigi Angang Sing the Kanganba, Lunana, Peace Habi Tabaxi, SUPW, socially useful productive works on physically angang singa sigi schooling gi period ta phi saba hayanba na singwa mayam singa se thabak oina pangthoklabadi aikoi da production su hengani work culture su hengalakani loina helung gi phajaba singa se angang gi handicraft gi phajaba singa se nauri angang gi wakhalun da su silalaga koi gi tungi lisang sina lakadori generation kaya da helum handicraft gi phajaba ipai pu singi lan singa se puthaduna chathaba ngangani haibasi thajai Paugi Martha tem break amaga muk closeri Diwali amasung Ningol Chakoba na lakpaga iroinana Sangai Honda na festival asida Honda cars ki ahenba discount sing pizari
Hauzik Lariba Honda cars ki discount sing adudi Honda Amaze up to 42,000, Honda Jazz up to 50,000, Honda WRV up to 45,000, Honda City up to 62,000, Honda VRV up to 1,10,000, Honda Civic up to 2,50,000. Honda CRV up to rupees 5 lakh. Attractive oiraba discount sing asi lakliba October 19 gi mangoinana lobi hogadabani. Discount sing asi gidamak terms and conditions khara leizai loinana madik charaba servicing center su leizari. Akupa marol gidamak ngasimak lengsin birau Sangai Honda Ghari Airport Road Imphal Manipur. Prabhavati Handloom brings you special offers for Ningol Chakoba. Ningol Chakoba na lakpa sida makhal kayagi fi fanek fangbiragani. Laisabi, yumpalabi, ahal oiraba imasing na setpayaba, inbayaba, fizol kudingmak fangbiragani. Ngasimak lengsin birau Prabhavati Handloom, Moirangkhom Sawgaizam Lairak Machin, natraga aikhoigi phone number 6909126615 natraga 700580023 da call tawirau. Prabhavati Handloom. Break matungda makhataba paupizari. Hauzik Manipur University asida regular vice chancellor leitabana maram oiraga university asi mangkiba yabagi akiba leiriba sigi matangda Kanglaipak Students Association gi maikaidigi governor unaduna memorandum ama pisinkre haina association asigi publicity secretary Huirongbam Bablu na phongdokre. Ngasi khoyathong da leiba association asigi office ta pangthokpa paumi singa unaba amada mahakna makha taraduna Haukiba chahi lisingani supna manga da thokiba MUA ki matung ina vice chancellor ama oiba matamda yamdrabada oja oina chahi taragi experience leiraba professor ama oigada wone haiba sigi wangmoda hauzik in charge oina puriba si niyam gi matung ina yade maramaduna atuba matamda university asigi regular tadana leriba vice chancellor registrar controller of examination amadi finance officer atuba matamda regular oina haptuna university asi mangkiba yabagi fibam leiriba si kalausi haina mahakna makata na hairakle Manipur University gi leiba vice chancellor amasung registrar then controller of examination ja masi khogi in charge oina pubana khogi Manipur University gi khogi sub reservation matang la kanda khogi chayen abam leija masi athuba matanda losanma pami haibdi chayen nei ba si kai marang no ha kanda khogi admission process na state niyom chanaba aduga kenogi reservation gi policy dana khogi central gi keno ma la ko ja masi ju laibak thibani masi athuba matamda khogi regular BC ma happy la kanda registrar ma happy la kanda na controller of examination ma happy la kanda athuba matamda losan biyo haina ki si ma kai de MSRD da ngasi memorandum ama governor Manipur ki kutang da submit tawjaban Lamdamasige singthaningai oiraba private sector ama oiriba Medellin ambulance service ki ahumlak suba mapo common ngasi classic grande ge imperial hall da pangthokre thoramasiga mari lenana advanced and basic life support ki khudong jaba khulai sing yaurba ambulance ani ga loinana mobile application ama launch tawkre thoramadu da sarvya kiba Medellin gi managing director Dr. M Dayanandana ngasi launch toriba mobile app asigi khuthangdagi ambulance na piriba servicing line fangmang amlagani loinana air ambulance ki service ngasidagi mathau tobo horagani haiki Nakalamoromda thoramasigi chief guest oikiba Babina Group of Industries ki chairman Dr. Davali Thangzamna haukiba chahi ahum asida piware na lokalakliba thaudangasi chauthok chaningai ni lamdamasigi miyamda kanaba kaya pigani haibagi thazaba thamli haiki Handicap Development Foundation Manipur na sinduna change attitudes to minimize barrier haiba thimda taranithoi suba fortnight barrier free campaign listing ani taramapan North AO sida laiba Social Welfare Department da hodokre thoramadu kamari lenena Social Welfare Department gi director ngangum utamna numit tara mangani chupna chathagadawa thoramasi lenga ki lediba department singda differently abled oiraba miyoi singi piriba kanava singasi khanganaba honabada Tengnaba awaba nungaitaba kaya adu kokhanabagi pandamda pangthokpane Social Welfare Department asigi wenadi differently abled oiraba miyoi singi hena khudong chananaba thabak thoram kaya paikhatle haina mahana makhataki Department natragasu hena phaba effective oigadaba thabak thugadaba ma lairagadi tawjira haina khalakpadagi Social Welfare Department ki website si ihan hanboina demonstration tawba yanaba masi hanna yare abdi utnaba ina question galanbani aduna semaga magi dummy si ekoi dummy si seasonaba seasonaraga ozaga koi yeminare ozagi feedback khara phange
मधु मैम तो हापचलगा अखोइना यारे हाइरकांददी लाइक थादोनी सोशल वेलफेयर की वेबसाइट से एक लाइक थादोपगा गवर्नमेंट की अयाबा लौरगा अतोप तोप डिपार्टमेंट की वेबसाइट सिंग अखोइना लोइना डिसेबल फ्रेंडली होइना होनगनी कुमजा लिसिंग अमगा चमापन तरा तरेट अमदी लिसिंग अमगा चमापन तरा मापन दा थोकिबा एंग्लो कुकी वारना चाही चामा मपुंग फारकपगी कुमोन थौरम ngasi मोरेगी एस मंगोल खुलगी खुलाकपा लखोजम हाउकिप की संगाइदा पांगथोकिबगा लोइना खुलसिदा एंग्लो कुकी वार मेमोरियल स्टोन अमा सुमाई कुम हांगदोके थरमदुदा एडीसी चांदल की मेंबर ओइबा ngamthang हाउकिप कुकी वुमेन्स यूनियन एंड ह्यूमन राइट्स मोरे ब्लॉक की मेंबर सिंह एम चानो विलेज की चीफ डी जाम खोलन हाउकिप अमदी पास्टर टी ngamjathang हाउकिपना मरु ओइबा मियोइ सिंह ओइदुना सरक्याखी लोइना तोंगान तोंगान खुलगी खुलाकपा सिंहसु थरमदुदा सरक्याखी नोंगचुप इम्फाल पलेम इमा अपुन बलुप निम्पाल कांची लेहाउ मरापाइबी अमदे वुमेन डेवलपमेंट एसोसिएशन अमदे यूनिवर्सल क्लब लंगथबाल कुंजा अवांग लेकाइना खुसमनदुना मणिपुर के खुनाइदा निसाना पीबा चैथेंग हाइबा हिरमदा नोंमगे ओइबा अवेयरनेस प्रोग्राम अमा ngasi langthabal kunja awang lekai community hall pangthokre thormaduga mari lenana universal club langthabal kunja awang lekai gi general secretary laishram sundar na hai ngasi manipur gi mafam kudimakta nisana thumhattuna naha kaya gi thawai temsing narakle maramaduna sigumba nisa gi mayokta changsin by awareness asi manipur gi mafam kudimakta pangthokpa mathautai lekai lekai da nisa gi mayokta khongjang changsinduna haurakliba naha singbu afaba lambida lamjing bagi tangai fadaba leire haiki ngasi lamdam lamdam da pikla club amadi mera pabi lairiba any organization kayana lekai lekai du da nisagi khongjang asi khara mayon chumbiduna asumba lambida angang singbu amadi naharon singbu yai phanabui damakta khongthang kya sangjan baibasi yamna tangai phadabra han khanjai masina tragadi ngasi malem da samas da nisana huji thumhatuna khoigi manipur hariba leba asisu nisana lukhigodaba manipur ma orakatra haibasisu jingno phaujai जुरीबाम के उचाथोल लंबी की ओरिबा फिबम मसिना मरम ओरगा माइका यदोम के मियामदा खुदोंग चादबा कया मायोक नहनबदा नतना लैना लायोंग कया पोखन बगिया चोगबो मरम अमसो ओइरे मसिदा लेंगा की मरी लेनेबा सिंगना मियेंग चंगबिदुना थासिगी कुन फावगी मनुंगदा सेमजिन बिद्रबदे मानपुबा गारी सिंगना चाथोक चसिन तौबदा मतम कक्तना थिंगजिलगनी हाइना उचाथोल पायनर क्लब यूपीसी की जनरल सेक्रेटरी वाई रोमेन फोंदोक्रे ngasi uchathol village पांथोकिबा पावगी मिफम अमदा रोमेन मखा तारदुना उचाथोल की लंबी असिदा जिरी तुपुल रेल लंबी सेंबगी एनएफ रेलवेज की अरुंबा मशीनरी सिंह पुबा अमदे मानपुबा गाड़ी कया चाथोक चसिन तौबना लंबी असिगी फिबम का हेना सोक्सिले नोंजू थागी मतमदा लेखोम थोकपना अमदे निंगथम थागी मतमदना उफुलना चाथोक चसिन तौबदा खुदोंग चादबा कया मायोकना हले मसिना मरम ओइरगा मखल कया गी लेना लायोंग नाबा फावबा यावरे हिरमसिगी मतंगदा मरी नैनबा लोइसंग अमदे एनएफ रेलवेज दा इबा चेरोल पिसिंदुना लंबी असि सेंबिनबा कयारा खना हाइजकिबा लेख्रे अदुबो ngasi फावबा थाजबा याबा पाउखुम अमता पिरकपा लैत्रे मरमदुना चलिबा थासिगी कुन फावगी मनुंगदा लंबी असि सेमजिनबगी थबक पाइखत्तबा थोक्लबदे थंगनबा नुमितगी लंबी असिदा मानपुबा गारी सिंह चथोक चसिन तौबदा मतम कक्तना थिंगजिलगने मसिदा थोलकपा अफाफतगी दायित्व पुनमक लेंगाक अमदी एनएफ रेलवेज ना पुगदबनी हाइखे मिनिस्ट्री ऑफ ह्यूमन रिसोर्स डेवलपमेंट MISRD ना लौकलकपा समग्र शिक्षा कैंपेन की सरकमोइना नुमित मंगानी चथगदबा डिस्ट्रिक्ट लेवल प्रोग्राम ऑन नेशनल इनिशिएटिव्स ऑफ स्कूल हेड्स एंड टीचर्स होलिस्टिक एडवांसमेंट निष्ठा ट्रेनिंग ngasi डिस्ट्रिक्ट इंस्टीट्यूट ऑफ एजुकेशन एंड ट्रेनिंग डाइट कक्चिंग हौदोख्रे डायरेक्टरेट ऑफ एजुकेशन एस अमसुंग SCRT की डायरेक्टरेट की लमजिंग मखादा पांगथोकदबा थौरम अदु हौदोकपगा मरी लेना डाइट कक्चिंग की प्रिंसिपल W पुण्यावती ना हाई हानदगी चथरगलिबा एजुकेशन सिस्टम असिदा हानदगी लेरकलबा ताकपी तंबीबगी चनबी असिदा अनौबा एक्टिविटी कया हपचिलकनबा ट्रेन तौद्रिबा ओजा सिंगदा ट्रेनिंग पिगदौरिबने ट्रेनिंग असि पिरगा अनौबा वाखलोन अमा पुरक्तुना एक्टिविटीज मेथड ता ओंथोकनबा होनरकपने ट्रेनिंग प्रोग्राम असि मखाताना तोंगान तोंगान मफम सिंगदा पांगथोकतुना प्राइमरी ओजा सिंगदा ट्रेनिंग फंगनबा पांदम थमली हाइके ngasi thauram aduda JEO कक्चिंग वाई अचौबा सिंह अमदे गवर्नमेंट एलिमेंटरी स्कूल टीचर्स हेडमास्टर हेडमिस्ट्रेस कुंट्रा यावना ओजा चामगा यांखैना सरुग्याखी ngasi फ्रेंडली एनवायरमेंटल वॉरियर्स फ्यू जिरिबामना सिंदुना फ्यू गे एडवाइजर हैस राजेन कुमार सिंह ना लुचिंगबा मियोई कुंट्रा ना साबा टीम अमा हौजिक पांथोकलिबा सिरोई फेस्टिवल सरुक्याना बा इम्फालदा थुंगलरबा मतुंग उखरुलगिदमक खोंसानख्रे फ्यू गी टीम अदु ngasi अयुब DC जिरिबाम मयांग लंबम राजकुमार अमदी
Additional AK Sadananda Singna Jiribamgi Babu Paradagi flag off Tauduna Lamtarakibane. Fiogi team Masina Ukrulda Tunglaba Matung Hausik Chathariba Stirai Festival Pangtok Libama from Maduda, plastic free zone o Henaba Pandamda, plastic combagi Tabak Chatagane. Tungda Manipuri Tungan Tunganba Life Amleng Amadi, Kanglagi Mafam Kayada, Fiu Jiribamna, Ujara Kaya Thagane. Amadi Jiribamna Manipuri Chief Minister and Viren Amadi Forest Minister T.I. Shyam Kumar Su Unaduna, Memorandum Masupisingani Haide. Nasigi Kongsida to the National Highway 37 Paring the Laiba, Kaimai, Barak, Nungba, Noni, Nachingba Mafum Kayadasu, Akoi with the Ladiba, Environment Asibu Kananaba, Awareness Kayamasu, Fiu Jiribamna Pangtolamki Haide. Paugi Mertana Tema break Amagamu Closeri. US Pizza and Fried Chicken at Sangay Pro. For us, food is about taste and delicious choices, but at affordable prices. Fresh dal with a high wheat content, fresh vegetables and chicken make our food special and healthy. We have 3 types of pizza crust to offer you. A wide variety of fried chicken items, burgers, garlic breads, pastas and mocktails await you. Come to US Pizza and Fried Chicken for delicious belly-filling portions at pocket-friendly prices. And yes, we are kid-friendly too, so bring your kids and enjoy with them. Come, taste the best pizzas in town and a host of other food items at US Pizza and Fried Chicken, Sangay Pro. Siru Festival Gidamak Lamjing Bakapna, Chada Taranipan discount Pijeri. Round trip, Lupalising Ahum, Chamri, Nifumari. Drop, Lupalising Ani, Chamapanyang Toy. Night charts, Lupalising Ama. Ngasima Book Tobio, Langston Birksay, Lamjing Bakap Office, Nagamapal Rims Road near Nitain in the Temple. Phone number 879-461-3154. Aikogi toll free number 800-1027959. Break Matunga Mayamutaram Nokcha Bagalona, Makataba Pau Pizari. Humanism Foundation amadi 11 Gurkha Rifles na sinduna ngasi skill development courses ama Naikong Sifai Community Hall da pangthokre thoromaduda Humanism Foundation ge managing trustee Wahengbam Rorkichan Naikong Khulen Gram Panchayat ki pradhan Morangthem Bala Devi Olaso Club Naikong Sifai ge president amadi 11 GR ge Major Ranjan Kumar na president member sing oike thoromaduga mari lenana Humanism Foundation Wahengbam Rorkichan na Pradhan Mantri Kausal Vikas Yojana Scheme gi makada National Skill Development Corporation na Lakoi Pata Skill Development Center hangdokre Center asina kanaba kaya pibangam lagani haike Changangai Gram Panchayat na sinduna Gram Panchayat asige ni suba Special Gram Sabha mefam ngasi tabungkhok awanglekai Community Hall da pangthokre pangthoke ba Special Gram Sabha mefam atuda pasoi kendri ge mele e mirabai sarugya ki bagaloinana MGNREGS की मतंग दमियां बुवाखल ताहन बगल लोइना पंचायत सिगे मफम सिंगदा पाइखला किबा अमदी तुंग द पाइखला कदवा चाखो थौरांगी हिरम सिंगदा कुपना खनन नइनखि ngarang dagi hoduna ukrul chathariba humlak suba siroi festival gamari lenana ngasi TBS FA veteran football team na sinduna ukrul ge longchar village da free medical camp pangthokre camp aduda miyoi ke alaing bagal loina hidak langthak singlem na fanganki Tungda temaduna mafamadu ge mahairoi singda exercise book amade pencil su yanthoke hairi ngasi nong telephone ki ba pauche singda kari kari maru we pauya ke bage habedu mem puna khamina se Kanglaipak ki maira Manipur ki art and culture malem na masak takpada achawa thodang laugani Patel State Cabinet mifam pangthokre Jiribam Police na nupi ani dagi lupa lakh 12 gi drug fare Moridasu AR na lupa crore ani rongi drug fare Oza watpagi bairoi singa protest ukre Kangla Pau Manipur ki arts culture malem da sak takpada ai hagna achawa thodang laugani Patel Meghalaya amadi Arunachal da yelong mising ngak senaba consultative committee na Home Minister unagadawri Su da leiraga santi thugaiba amadi kian khanganba yaroi Radheshyam
मानवा नागालैंड की मियामनदी नागागी वारोसिन लोइसिनबा पामले मुइवादी फिराल अमदी तोंगानबा कॉन्स्टिट्यूशन दा ngauri डिस्ट्रिक्ट तरा निथोई की खंगतलबा लौमी सिंह दा मरुमरांग यंथोखरे उखरुल सब डिवीजन की ओइना रेकॉर्ड मेंटेन तौनबा बिल्डिंग अमा संगाखरे FEW जिरवाम की मियोय कुंथ्राना साबा टीम अमा सिरोय फेस्टिवल की नमक जिरवाम थादोखरे पाउजेल मणिपुर से आर्ट एंड कल्चर दा अवातपा लैतबा लमदम अमनी प्रहलाद सिंह पटेल सूगी ग्राउंड रूल थुगाइबा सिंह फानबा खंगनखरे सेंटर दा खंगनबा कैबिनेट वारेब लौखरे सोइनाइबा सिंह दा येंगलिबा मिटिंग अमदी वाखलोन होंदोकपा मथौ ताई अवातपा ओजा हाफ्तबदगी महिरोय सिंह इरांग हौखरे यूनियन मिनिस्टर प्रहलाद सिंह पटेल ना लमदम असगी फजरबा नाट अमदी चनबीगी मसक मगुन सिंह ताकरे लमदम असिदा शांति थुगाइना बहोनरपा सु चतरिबा कुकी ऑर्गेनाइजेशन सिंह थिंदोक्तुना एक्शन लौखतनबा सेंटर दा खंगनख्रे हाइना मिनिस्टर टीआई श्रादे शामना फोंदोखरे मणिपुर पुलिस ट्रेनिंग कॉलेज की मेस तपीबा हवाईजार चगेम पोंबा चारुबा ट्रेनी कुंट्रा हेना जेनिम्स हॉस्पिटल लाइकनख्रे मोरे हॉस्पिटल दा इसिंग फंगदबन मरम ओइरगा हॉस्पिटल असिदा मथौ तौरिबा डॉक्टर स्टाफ अमदी हॉस्पिटल असिदा लायेंगलेबा मियोय सिंग अमदी सेवारी कया अवाबा मायोकनरे अमदी चीफ मिनिस्टर एन बिरेन थौबु ओइदुना स्टेट कैबिनेट की मिफम पांगथोक्तुना इश्यू क्या खनख्रे ngasi ge wenadi matang asida manipuri paulo shinjare paumiyeng tabiri ba myam punamakpu asapriyana mukana khurumjare Siru Festival Gidamak Lamjing Bakapna Chada Taranipan discount Pijeri Round trip Lupa Lising Ahum Chamri Nifumari Drop Lupa Lising Ani Chamapan Yankay Nitoy Night Charts Lupa Lising Ama Ngasima Book Tobio Langston Birakse Lamjing Bakap Office Nagamapal Rims Road near Nityananda Temple Phone number 8794613154 Aikogi toll free number 800102795 Lakadoriba Ningol Chakobada set innabagidamag quality lairaba ahongba mamalda pinabagidamag sem saduna lairaba nagamapal ima kaithel opposite ki first floor da laiba showers boutique showroom inat ki oiba apama makhal gi firol suna phangadaba showroom loinana christian singi wedding da season aba wedding gown su mafam asida phangbigen nupi kakdagi natana angang sing amadi jeans ki pants shirt half pant coat vest coat kurta pajama faijom kurkur faijom amadi ready made faijom makal suna phangaw mafam yam nuai pa mana mafam masida adom adom gi apam design kuding makki order slogjar amtang lengshin biro khwai brahmapur nagamapal ima kaithel gi opposite gi fast floor da leriba service boutique